ngasi nungdaram phongkiba tongan base phongsingdigi maruiba pausing khongatjarga mayamda share tawjagi ahanmada Bharat Biotech ki Covaxin kapada side effect laklabadi chapsaba compensation pigani Leibasigi miyamda kapthoknaba central government dos lakh yankhay manga leinabagi ayaba pikraba Bharat Biotech ki Covaxin vaccine asina miyoibada kapa matamna karigumba Fibam luna side effect laklabadi madugi chapsaba compensation pigani haina Bharat Biotech company na phongdokre haina su paw umana makata na phongdorakli makasa tharak poina ngasigi oiba Manipur gi COVID-19 update mayam da share tawjage Manipur gi oina miyoi kungamari positive oire miyoi ama Leikhidraba saliba pung kungamari asida Manipur miyoi kungamari COVID-19 positive oiba thenakre miyoi humdraga mapana laisat asidagi phaduna research tawkre miyoi amana laikatnaba ngamdana Leikhidraba Health Department gi additional director suoriba department asigi wangangloi Dr. Khorom Sasikumar mangangna thadorokpa chirol amana hai ngasi nona positive oikiba miyoi kungamari ma travel history leitaba miyoi ngaktani haidi nona positive oiraglabasing asi tharagi state asida COVID-19 apunba confirm case lising kungani panga sani panga kuntraka manga sukre haujuk phawbada laisat asidagi phakiba migi masing lising kungani panga supnagi marfuga mapan sukre hauji active case ta sahumga marfuda laidi laisat asina Leikhidraba migi masingna sahumga humpuga taruk laidi haujuk phawba laisat asidagi phakibagi sangsada maudraga tareka point nifuga mathoi oidi ngasi positive oikiba miyoi singadudi Imphal West dagi taruk Imphal East dagi ama Thawbal dagi taramathoi Sandel dagi ama Kangpokpi dagi ani amasum Tamenglong dagi miyoi ahum ni hairi ngasi Leikhidraba miyoi adu masagi sei maudra suraba Imphal West dagi nupani hairi nasu Pausina makatana sa phongdorakli atopa paumana Octobera hengatpa maram sadi PFI COVID-19 na maram oiraga supham nompham khangdana awaba mayuknaningai tanja sida mafam kharada Octobera hengatpa maram sadi athuba matamda renew tohoningi haina Popular Front of India PFI Manipur State ki serol amana hairi serol asina hai afangba khara puraga posta yonjariba lalon itik tawjariba singdagi kilometer 10 mukta sangba mafam amada lupa yankai lawraklabadi lupa Semli songana lalon jariba singdagi bara henjin na lawrabadi sendong karamna phanggadagi haina hangladuna hiramsigi matangna authority singna phirip ama lahoningi athuba matamda lenga ki oiba phirip ama pekhat pinaba appeal tarokli haina su pausna makhatana phongdorakli Loisilakpoina amasu makasa tarakpoina to papaw mana musugi election ni 2020-2021 gi monitoring committee semkhre code of conduct phongkhre the party tawba study tour picnic na singba tawba yaroi kumja ing singani ga kundagina kunga mathoi gi oina pangthok kodariba musugi election ga mari lainana monitoring committee semkhre semlaba monitoring committee adudi chairman oina Manipur University gi DSW gi Professor T.S. Ratan Kumar convener oina M. Sugi Thoksom Suresh co-convener oina Desham gi Pukrambam Naubi members in the MSF ki Ngariyambam Milan Sukki Laikhuram Zayanta Kumar KSA gi Roman Soibam Samasum Ames ki Kurizam Singazitni Mikhalasi Ingna Signa Pangthoknaba Mikhal gi Code of Conduct su phongkhre Mikhal asida tawgadaba masum tawruidaba sing adudi musu election 2021 da mari lainana saksa haijanaba the party tawba athum ahaw yenba study tour picnic na singba amada tawba yaroi voters singna matik saba candidate khanjananaba open debate symposium amadi discussion tawhanba MU gi mahairoi nataba amata MU campus sangdon election ga mari lainaba thabak tawba yaroi Department singi board sing candidate singi A3 size ki poster sing thetpa amadi MC na lepa mafam singda candidate oiriba singna A3 size ki poster sing adu thetpa yahanba MU campus ta musu election 2020-21 gi campaign asi ayuk pung mapandagi hauraga nungthil pung mari makai fawba tawgadabani card poster routine singba amadi makhal amatigi sakta khudam oiba yaba thabak thoram sing tawba yaroi musu election 2020-21 campaign manungda
yu amadi mayai kaaba chinjaksing yenba amadi pusilakpa yaroi sel oina natragana potlam oina makhal amatagi khudol piba yaroi bot nomit voter sing pick up tawba yaroi proxy tawba fake id card sijinaraga bot thadaba yaroi candidate amadi mahairoi singna khatna sainaba yaba makhal amatagi thabak thawam tawnaba yaroi candidate na makhal amatagi house campaign tawba yaroi musu election 2020-21 ga mari lainana makhal amatagi camp tawba yaroi mathakta piriba satna kalon sing asi wangmada thabak torakpa thugwairakpa candidature adu musu election 2020-21 ni disqualified tawba nomination form withdraw tohanba loinana makna toramliba thawong adu miyamna khanganba amadi musu gi election 2020-21 gi covid-19 laisat lairiba matam oibana covid ki SOP ngakna satpa face mask yaroktabasing bot thadaba yahandaba asina singmani Code of Conduct asi ngasi numidang pung taruk tagi satnaba haure hena monitoring committee gi convener thokso Suresh na phungdokre haiba pawmsu ngasi phonggi pa se phongsing na phungdoknarakli amasu meyamna thudo hena khangna khraba January gi tang 13 da phonggi pa se phongsing da su meyamna thengna bi khraba duma pawng tang meyamda share tawjage yam ningam da pawma sigi pawsiga mari lainana meyam ngasi thokpa thawdo ama social media da viral oibang tanga meyamna hapsage tawbani Nupi masa ani Leikhidraba Imphal West District ki Lamphel Police Station gi manung chanba Tidim lambi gi Kwakaithel traffic point da ngasi ayuk pung 13:50 rom tabada water tanker truck na thombada Honda Dayo scooter da lakpi nupi masa ani Leikhidraba police ki paunai Leikhidraba nupi masa ani adudi ka walam dai bungdagi thaudang singlembi sai taragamari apokpa Nelsandra amasum Singjamai Songtham Laikhaidagi Yorembam Sylvia sai kungni thu apokpa Brazamani ni Singlembi na Dayo scooter adu thaurakpani amadi thaudok thokphamda Leikhidrabani Sylvia na maning da tonglakpani amadi asokpana maram oiduna rims da Leikhidrabani Leikhidraba nupi masa ani gi haksang sing rims smoke da pukre water tanker truck adugi driver phagat pagaloina Lamphel police station thaudo adugi matangda case ama lokhle haina myam January gi tang 13 da musum 13 da phongba che phongsingda myam loina khangna khrabne duga ngasi oikiba viral oikiba manipur pumbada duma pawng tanga myam da share tawjage dugi mtu thamoi sukni oiraba paw mati oiri tariba photo simakni duga wahai singsigani myam Kwakaithel da accident thoktuna nupi masa ani Leikhidraba matung ngasi ayuk Ahal Oirabi nupi amana laina question duna traffic point Semli haiba photo ama si uchariba sini myam ngasi viral oikribasi myang wokhalon su kari lebi bege habdo sunai sudna comment box ta comment angtang thambiram haina sinel sigi mekedigi so haijare duga lairamlen da ingna sikna laibu oisnu haina so haijari myam gi su kari wokhalo lebi bege habdo sunai sudna comment angtang thambiram hain thank you